Yamna toptoppa maong handak chahi yaosang kumhei Manipur da pangthokhare. Laikai ye club sing yaosang kumhei ga mari lengana sports entertainment na chingba pangthokpada natana Manipur da khundariba yalhau phurup ichil inaw singsu kumhei asida puna sharuk yaduna pangthokminakre. Handak chahi gi oina mapal lamdagi lakpa social media bloggers sing paktaknana Manipur gi yaosang kumhei asida saruk yakre. Makoina Manipur da pangthokliba yaosang kumhei asi makoigi maramdam singdasu pangthokhaningbagi apamba kaya phongdoknari. Thabal chongba yamna maru oiba yaosangi kumhei amani masta lamdagi lakpa mioi kyana saruk yaduna pangthokhe. Govindaji temple da mioi kyana natki oiba saktam sing utuna saruk yanakhe. Handak chahi gi oina yaosang kumhei da ka henba nungaitaba thodok sing thokhiba leite. Mafam kaya da maru oina mayang imphal amadi kakching da kumhei asigi aroiba numita naha kayana mapung fana kumhei asi pangthoknakhe.